Akasbani Imphal Nayani Devi na pau pajari ahanbada maruoiba pau Raija sida mahosagum tangdulaitaba phibam hanjin hannaba security force na tongan ba thabak kaya paikhatli Kuntra subai Imphal book fair ngasidagi State Central Library and Manipuri State Archive Complex Imphal da hauragani Rajasthan da BJP Legislature Party gi luchingba Bhajan Lal Sharma Raija dugi anoba Mukhyamantri oina ngasi wasak laukhre amasung Pradhan Mantri na hairi pariksa pe charjana mahairoi chingna akibalai tana parikha thaduna mai pakpagi lambi da purakna bagi pandam thamli Raija sida bahu sagum tangdu leitaba phibam hanjin hanaba security force na tongan ba thabak kaya paikhatli security force singna tongan baluk kaya ga wari sanaduna phibam silaksin naba angamba thakta honari ngarang su security force na sangakpham amasung leimarang gi maira paibi singa wari sanakhi Imphal gi North Evo sida leiba Transport Association ga su unaduna wafam kaya khanakhi Manipur Police ki ADG Office Imphal East amasung New Kaithal Manbi Police Station na sangai thelgi miyam ga unakhi loina na Imphal gi hata da leiba dukan phamba sing amadi lalol itik toba singa wari sanakhi Nambol amadi Arabti ki CS ho singa su unaduna wafam kaya khanakhi loina na jingi tongan ba khul singi khunja singa su unaduna wari watai sanakhi Amaromda haugi bayum sakai janumita security force na Tengnopol jilagi sita timinaw amasung chongjangda lemna layeng bagi thoram pangthokre camp aduda security gi maikaidagi khunja sing aduda lemna hidak langthak yenthokki Haujik thoklebe irang asiga mari leinana sikhiba miyoi taramapan gi asiba hakjang lairon chanbaga mari leinana ngasi Kangpok Jila da kotuna kaukhiba pung tarani thoigi total shutdown chathari Indian Air Force ki helicopter season aduna ngarang rim samadi jenim sagi pukhiba asiba hakjang taramapan ngasi saparmena da lairon changani ngasi ayuk pung nipan taba matamdagi hogduna Kangpok Jila gi Phaijang da leiba Martyr Cemetery da Khidraba singi aroibam athomangam pak thoknaba sem sakhi Kotugi total shutdown asina maram oiduna jila sida dukan sing thong hangan khide lambi da pochai puba gari yauna tai gari sing satna khidre amaromda ngarang Indian Air Force ki helicopter season adune Imphal dagi Chorachandpur da pukhiba asiba hakjang singi aroibam mathomangam pangthokbagi mapam matam lepnaba Joint Philanthropic Organization amasung District Administration ga punna mipam ama pangthokani madugi matungda asiba hakjang sing leiron changadaba mapam aduda chatuna yengsilaba matung Chorachandpur District Hospital gi mokta leiriba asiba hakjang ni phutaru yauna punna leiron changani hairi Tengnopol jilagi More College manakta sakhangdaba miyoi singna manga suba IRB gi rifleman ama yauna miyoi ani phurga tahdorakre IRB personnel asi kangla tungbidagini police ki pauna hai thodok asi haukhibani thokaba numita mahakna posting maphamdagi Imphal chatpagi lambida thokhibani IRB personnel asina eco behan amada Imphal tamna lakba matamda sakhangdaba miyoi mangaromna More College manaktagi ariba ADC campus phawba puraba matung phuraga tadok langki makhoide yawa mobile phone munduna lawhokki Thaudok asiga mari lainana More Police na FIR malokatkre hairi Raijagi Art and Culture Vibhag ki State Central Library Imphal amasung Kendra Sarkar ki Culture Mantralay gi Raja Ram Mohan Roy Library Foundation ani na punna sinduna kuntra subai Imphal book fair asidagi ahuragani numitare ni chupna cha thagadaba mela asi tha asigi kunma thoi phawa State Central Library and Manipur State Archive Complex Imphal da pangthokani Mela asi ayuk pung tara degi numidang pung taret phawa hangani Mela tauringai manungda lairik phongbagi thauram khudakta laiyek pachamdang naba quiz competition career counseling na chingba su pangthokani tabiriba pawasi Akasbani Imphal dagini Rajasthan da BJP Legislature Party gi luchingba Bhajan Lal Sharma Raija dugi anoba Mukhyamantri oina ngasi wasak laukhre
Jaipur gi Albert Hall hojik ngai haki mamang da pangthokpa jinglemlaba thoram amada Raijapal Kalraj Misra na Sri Bhajanlal Sharma bu thabak paiba masung aronba ngakpagi wasak lauki Diya Kumari amasung Premchan Bewar su upamukhyamantri oina wasak lauki Grihamantri Amit Sana Hari Sangsat ki security da ahoba leiba haibasi yamna nungnangningai oiba amani maram aduna lakadauriba mifamsingda security ki ahoba leihandanaba ahenba thabak sing paikhatlagani New Delhi da pangthokpa media ki thoram amada mantri na wafam asi phongdokhibani Sri Sahana hai thodok aduga mari leinana Lok Sabha na thijinbigi thabak chathari masigi sumathakta committee ama semduna yengchilaba matung numit kunni phawi manda report piraknaba su khangan khiba leire mahangna hai sangsat ki security asi ajaksi makhada leibani masigi matangda daksana Home Affairs Mantralaya da aiba jerol ama piraklaba matung inquiry committee sembag loinana athopa matamda committee ki report adu adaksada yawhallagani Laibak asigi oina Uniform Civil Code UCC chatnabagi matangda palladuna Greh Mantri na hai BJP gi oina UCC chatnan ba habasi arepani mahangna hai English hingama jamapan marfudra marida State Police gi directive Principal singi manungda thabak thorom khara chan ahanba yaroidaba laiki madugi manungda UCC su ama oiri Common Civil Code as social amadi legal gi oiba achauba ohongba amani maramaduna hirma sigi matangda miyamgi mot oba tangai phade Sangsat ki hojik chathariba mifam asida phajadaba wahi wata sijanaduna mifamda akaiba pibagi damak MP taramari sabadagi suspend tawkhre MP sing adu Lok Sabha gi 19 aduga amana Rajya Sabha dagini Pradhan Mantri Narendra Modi na hairi pariksha pe charchana parikha thagadaba mahiroi singna akiba leitana parikha thaduna mai pakbagi lambida purakna bagi pandam thamli social media da thagalakpa post samada mahangna hai khana naina bana tungdala kadaba parikha sing mai pakna bagi pambai oirakpa yai Pariksha pe charchali singani kunmari ki thabak thoram singi matangda mahiroi oja amadi mama pa oiba singna saruk yaduna Pradhan Mantri Narendra Modi ga hagthengnana unaduna wari sanabagi khudongchaba phangnaba tanja ama lobiyo Visakhapatnam gi tangbamda pangthokpa thoram amada landa sijanagadaba first attack craft INS Tarmukli ngarang Bharat Navy da kusinakre Langi jahaz adu Indian Navy gi Vice Admiral Sandip Naithani VSM Chief of Material na English hingani tarukta Trincar class FAC commission tawduna Maldivian Naval Defense Force ta khudoloina tamki jahaz asina chahi asigi meda Visakhapatnam gi tangpamda halaklaba matung nauna semjin sajinbagi thabak paikhatkhi Langi jahaz asida anoba MTU engine hapchinduna tongan makhalgi ahenba kusukul aikya su hapchinduna nauna commission tawkhibani Bharat ki tongan ba force laiba officer ahum Sri Lanka ki Rashtrapati na chinglemlaba Golden Owl Award khusinaduna ikai kumnaba utkre award asingarang Colombo gi Defense Service Command and Staff College gi graduation ceremony da kusinakibani India gi officer ahum asi college asida Command and Staff Force ta mapan laibak ta ki tamliba mahiroi singi manungda makok oirakpagi dama award asi pibani Aroibada maruiba pau amu anna Raja sida mahu sagum tangdu laitaba pibam hanjin nanaba security force na tongan ba thabak kaya paikhatli kuntra subai Imphal book fair ngasidagi State Central Library and Manipur State Archive Complex Imphal da hauragani Rajasthan da BJP Legislature Party gi luchingba Bhajanlal Sharma Raja adugi anoba Mukhyamantri oina ngasi wasak laukre amasung Pradhan Mantri na hairi pariksha pe charchana mahiroi singna akiba leitana parikha thaduna mai pakpagi lambi da purakna bagi pandam thamli paulu jare